Impal West ki Tayal Khongban da chatakhiba mass COVID-19 testing drive amada mioi setre test tawbada mioi changa positive oire haina social media Facebook page Kangla Pau Facebook Entertainment koba amada semdok sadok laga video thagaluba mioi ama yauna punna senaba mioi ahum Impal West District Police na fagat khre pharaba mioi singa dudi sengmai laipattagi Thaudem Romesh sahi kuntramari apokpa TS Ibochau Thaudem Bikram sahi nimpuhumdoi apokpa Thaudem Kula amadi Naurimthong Kumantem Laikai Tayal Khongban Ward number 2 dagi Saugrapom Johnson sahi kuntramari apokpa S Gambir kawi hairi Ain gi wang mada miyam dagi sel khaiba gi thabak tawba Koki National Fund KNF haina mingthonba lob amagi mioi ama Manipur Police Special Commando Team na fare faraba mioi adudi Sungkham Budamani sahi yankai nithoi apokpa CS angoba kawi yumnam huidrong mai lekai dagi ni hairi police tagi phangba paw amagi matung ina ngarang numit jungba matung pung baro khara helakpa adwaida Impal West ki wangoi sigi yumnam huidrom area da lalauba loop amagi mioi khara sathok sasin tawre haibagi akangnaba paw ama phangbadagi Special Commando Unit ki SP in charge TS Krishna Tombi gi mijeng makhada OC Subedar L Bebekananda na lusingba team amana mafam madu da sangsinduna frisking checking chathabada Pagat Kivani Manipur Muslim Welfare Organization MMWO na tongan ba Manipur gi mafam singda awareness amadi drive tawagi manung san nga sichu MMWO amadi All Manipur Muslim Development Committee AMMDC gi thongmi singna yamna akangna paw ama phangmadagi Lilong Police Station gi OC gi team ga loinana MD Nasir Khan Elias amu sahi kuntramari apokpa MD Abdul Rashid Lilong Tudel ahanbi Buya Salam makha asidagi tongan ba drug singa fagat pangongkre Youth Club Sora na sinduna together weekend haiva team da awareness come tree plantation gi thorom ama ngasi Sora Bazar maya da leiba club asigi sanglen da pangthokre loinana miyam na u thasi u hingansi haiba kholau lauki Sora Zilla Parishad ki member MD Nazimuddin amadi pradhan ani yauna pangthokiba ngasi gi thorom aduda range officer Kaksing Naurem Munal Alliance for Development Alternatives Manipur Adam gi secretary Khetri Mayum Surjit amadi Angan Singh Eco Park Kaksing gi caretaker Pukhambam Biramangol na resource person sing oina saruk yaki Manipur Film ki sangnai director Homendi Waina manung matam sadana laikidabada Cine director Gil Manipur na awaba phongdokre online gi khutang da pangthokkiba awaba phongbagi thoramda mahakna film industry da lobiramba thodang kaya bu ningsingladuna Manipur Film gi taibangda sauna ahoba ama lehoragani haina singthanaki Copa America final da Argentina na Brazil bu goal ama sino da maithiba piduna Lionel Messi na mahaki ahanba international trophy lowangongkre ngarang numidang mai pakiba asina Argentina gi oinadi sahi 19 gi manungda ahanba major international tournament lowangambani Argentina gi mai pakpagi goal adu Rio de Janeiro gi Maracana Stadium da sanabagi 19 suba minute da sanki goal adu Rodrigo Di Paul na Angel Di Maria da sangna pirakpa pass amadagi goal on thokibani Carolina Pliskova bu maitiba piduna Australia gi Ashley Barty na nupi gi single star Wimbledon final lawkre haukiba ing sok lising amaga samapan maripuda Ivone Golagong na title asi lawkraba matungda Barty na ahanba oina All England club ta nupi gi singles title lawba nupi sanaroi oire ngarang numidang sanakiba nungairaba match aduda Barty na ahanba point 13 lawduna trophy lawbada yamna thujingadra haina khalambadu ani suba set ta Pliskova na tie break ta ngamduna ngaihak palanki adum oinamak ahum suba set adusu ahanba set ka chamana na taruk ahum da yamna line maithiba piba ngamki match adu Barty na taruk ahum taruk taret taruk ahum da maithiba piduna punsigi oina ani super grand slam title lawba ngamkre